Akisbani Imphal Nolini Devi na pau pajari ahanbada maruiba pau Pradhan Mantri na haidi nahasingna pungning haksang phana amadi masana masapu mapung phana thajabagal wina na leigadabani Mukhi Mantri Yumnam Khemsa na haidi Viksit Bharat lisingani niputaret ki manglan mangpau na hana bahonabada nahasingna nisatagi labna leiduna apaba kunai ama sembada achauba thaudang logadabani Imphal Jiripam Lambida Nomada Tangai Fadana Sangdraba Yadraba Polam Singh Puba Gari Satok Sachin Taupada IGP Zone 3 na Nodal Officer Oina Ngaksel gi Thabak Singkyang Silagani May Department na Manipur yauna awang numpuk Raja Singh Mizoram Nagaland Tripura amachung Sikkim da akan benong juraba yai haina orange warning pikre amishung Rashtrapati Draupadi Murmu gi numit humni gi Orissa Khongchat hayeng dagi horagani Pradhanmantri Narendra Modi na haidi Bharat na Viksit Bharat ki maikai romda changchilapaka luinana leibak asigi nahasing na hakjang amasung pungning wakal phana amadi masana masabu mapung phana thajabaga luinana leigadabani New Delhi tangasi Viksit Bharat Sankalp Abhiyan gi nasa mukta yuba campaign video conferencing gi khutang hongdok laduna Sri Modi na hai nahasing na matam supada nisa amasung drug tagi lapna leibaga luinana hakjang phana thamna bhonagadabani Magna hai campaign hodokpa asina mayai kaban nisagi mayokta lebak sin batungbada sayol chama sathagadaba jana bhagidari ki campaign ki haubasu oide Sri Modi na hai campaign asigi saruk ama oina lebak sin batungbada nongaijing numit khudingi tongan ba thauram sing sinduna khunaibu mayai kaban nisa amadi drug sijina daba mapam ama ohenaba miyamda awareness pigani Manipur su nasa mukta yuba campaign tongan pa mapam kaya da pangthoki Youth Affairs and Sports Mantralay ki meeting kada NSS Cell Manipur University amasung Rajya Sarkar ki State NSS Cell na sinduna Manipur University ki auditorium da pangthokiba campaign asi hodopagi thauramda Mukhi Mantri Yumnam Khemsa na hai Pradhan Mantri Narendra Modi ki Viksit Bharat lisingani niputaret ki manglan mangpau na hanna bahonabada leibak asigi naha singna nisatagi lapna leiduna apaba kunai ama sembada achauba thautang logadabani Mukhi Mantri na hai Bharat ki asikumlaba chakhotpagi manglan asida ikhoichu saruk yapam thoi Khongsangda rail gari yaurakki bagal loinana English ngani kuni pangi December phawpada Imphal da railway station leihennabagi pandam thamli Majiga loinana South East Asia gi gateway oirikadoriba lamdam asida nha singna ni satagi lapna leiduna khudong sawa kaya lawduna hena chakhotpa raija ama oinaba honaminasi Mukhi Mantri na hai भारत की प्रधानमंत्री ना संगलिबा विकसित भारत दुगी पांडमदा ngasi nahasi nisa haibatugi tokhai na leikhaga amaba youth ama apun nation ama sembagi pandam dugi ngasi ningtingba nuit amani haine thamjage viksit bharat 2047 si manipur su bharat ki sabatpada bharat ki adumba visionary oiba pradhan mantri viksit bharat tu dai khutafam bai sarkar ngakana ojasi nahasi ngakana yara ekoi punna masi kongpam se da ya prat namina ri madam du oire haiba mai thamjani My Bharat Imphal Isna Sinduna Standard College ki auditorium da pangthokiba campaign asi haudopagi thoram da saruk yaratuna Rajya ki Griha Mantri Govindas Konthojam na hai Lebak asigi apun pamising gi sada humpu mangadi sahi kuntra manga amasung masigi manung da leiba miyoi singna oidi Masing yamlaba nahasing asina apaba tinjang kaijang daba naha amamam oiraklaba matamda lebak asina mangliba jakholaba Bharat haibadi Viksit Bharat ki manglan mangphau na hanbangumgani mahakna hai I told you Manipur said, we are on threshold. Can you know among the three sides of us are open to the Myanmar, the bordering countries, where we Nishanata, like the Adu the Mapam, Adu I could give fancy like look at the projects are Adu drugs in just so far, Nasi, Lovel, drug deal, Mizoram, we are. Ang nakita hanggang sa isa sa Manipur State already. At kung siya magtargo mo rin ba, something like the ba, state naman ba, labor sector, ano ba, ano pa sa asin ni.
मुख्यमंत्री इमरान खिमसान के मीटिंग मखादा बीजेपी मणिपुर प्रदेश के जनरल सेक्रेटरी पी प्रेमानंदन लुचिंबा मिहुत कांगबो अमंगसी जिरिबाम दे थुंख्रे मिहुत कांगबो असिना अखोगी जिरिबाम पाउमी ngathem bisojit ka unabata hai khongchat asi lamdam asida tangdu leita ba hanjilakna ba honabagi khongthang amani makoina makhata na hai nimit mangani ki khongchat asida jiribam amadi Tamenglong jila ki mafam kaya te satuna tongan pulup singi luchingba sing amadi naha kaya gasu wari sanatuna dole sipu hena mapang Kankat hana bahona gani mihut kangbu asi Imphal jiripam lambi National Highway kuntra taret faurga gari da laki bani Manipur State Legal Services Authority malsana sinduna Legal Aid Defense Council Panel Lawyers and the Remand Lawyers Cybersecurity matang da raja thaki oiba Capacity Building Program amangasi High Court of Manipur ki auditorium da pangthokre Tauram to that Saruk Yaratuna High Court of Manipur ki Chief Justice M. Sundarna Legal Aid ki kanabam sung Bharat Sangbidan ki Article Kunthamapan A ki makhada miyam da asumba wayal pangan bahibasi soipadraba tawdang amani haibasi ki matang da wanga ki Mangnai Legal Aid Defense Council Panel Lawyers amasung Remand Lawyers singna Rule of Law ngak senduna thamba amasung amaga ketna bathamdana mipum khudimagda asumba wayal pangana bahona bada maru eba tawdang lawdi Mahangnai, Magul Leipa and Goiba Tengbang Pipangamba Hibasina Legal Aid System gi Asengba Magun Lepani. Tauram to the Mulsaki Executive Chairman to Oripa High Court of Manipur ki Judge A.B. Mulsing, Justice Egunesur Sharma Yauna Mulsaki Makok Tongba Music Suruyaki, Pogi Marakatna, Atenba Break Ama. Rolex Tilhat Hidakna, Lomi Singi Sheba, Sahi Mary Mangato Laba Matunda, Tilgi Mapangal Hena Kankalakpana, Ano Bumasal Kaya Hapsinduna, Rolex Tagi Hena Matam Sangna, Til Sing Digging at Topangam Laba, Rolon Ultra, Lomi Sing the Kudol Tamjeri, Mayol Sikpi, Manakon Sinbi, Hold the Taba Utong Tin, Naroikabi, Marek Angangbi, Waikupman bi, Ingelai Chubi, Using Sanambi Til, Mahichupatil Sing Digi, Line and Topangami, Mausagi Kalda, Akaiba Amat Tapide, Pampubaga Waba, Suklay later, Harnatragaleng. खरदे यालगे हेक्टर चाइबी यारे फंगफम सगोलबन मेनोले रक्ते लेबा थौजाल एग्रो मणिपुर Tabiri Papawasi Akisbani Imphal Takini National Highway Kuntra Taret Imphal Jiripam Lambida Nongmada Tangai Fadana Sangdraba Yadraba Polam Singh Puba Gari Satok Jasin Tawada IGP Zone 3 na Nodal Officer Oina Ngak Selgi Tabak Singh Yang Silagani Masiga Luina na tungan Bijila Singh the Ladiba Sub Nodal Police Commander Singh Mahakpu Mating Pangkani Additional Director General of Police na Thokpa Chirol Amanahai Nodal Officer na Stakeholder Singh Luina na Highway Asita Satok Jasin Tawriba Gari Singh Phibamgi Matung Ina Yamdrapada Tha Amada Amurak Yang Singani Highway Siki Lambi Paring the Lady Bazila Singi Senior SP Singna Gari Sing Satok Jasin Tawbakamari Lena na Piriba SOP Sing Ngakna Satkadabani Amashung Mathau Tawriba CFP Sing Dazu Masigi Matangda Mamutana Kangan Gatabani Jila Singi Senior SP Singna Highway Sida Sathariba Sankai Tongkai Amasung Aina Yadaba Tabak Thoram Satava Singsu Kupna Yang Singani Senapati Zila ki Manung Zanbati Kulen Naka Sek Point Tak Ngasi Manipur Police na Achat Og Sing Sek Tawbada Swift Desire Amada Purakpa Brown Sugar Grammar Purom Pagat Pangam Kre Police ki Paunhai Security Force na Ngasi Imphal Zila ki Pasoy Police Station ki Manung Zan Leiba Salam Mamang Lekay Dagi KCP Apun Bagi Myoy Amasu Pagat ki Manipur ki NSS unit ching na kusam na duna sinba numitare ni chupna satharakpa NSS Special Camp lisingani kuntaru masilo sinkre game asi mamang thagi kuntare taki Youth for Unity and Development haibe hiramda yumpam oiduna Manipur University da pangthorakibani game asi da university asigi tongan ba department singdagi SNS volunteer samahena saruk Breastfeeding Promotion Alliance of Manipur na Jiban Hospital Kaksinga Kucham na tunangasi World Breastfeeding Celebration isingani kuntarog Jiban Hospital Kaksingi Auditorium da pangtokre. Angang sahaw pa na ho na bagidama mamagi komlang pitak pahay bihiram da pangtoki batorum aduda saruk yaratuna Jila Asigi Deputy Commissioner Angelina Renita Arnakay. Mamagi komlang pitak pa na angangi mapanggal kankadan batanatana mama uibising da su kanabagkaya marang pidi. Raja sida ain kana sangchilak liba mitop sing khandok na ba NRC tawada bani haina miyam na lokhi ba phirepta lengak na mikok thibagi thabak April amadagi thasi tarataret phawba yaithokhi ba asika mari lenana lengak na thabak amata paikhata babu mitai maitai tribe union na nuai taba phongdorakli
यूनियन असिना थोकपा चेरोल अमन हाई सिंगतम अनिमक्ता लेरिबा येलहोमी पुनममक्ना अमता ओइना लेप्तुना हिरम असिगी मतांगदा मीटिंग संगबा तंगाई फते राज्य सरकार की लोक आयुक्त कमीशन ऑफ इंक्वायरी की सेक्रेटरी इलेक्टोरल रोल ऑब्जर्वर श्री मोहनलाल मीना कांगपोकपी जिला चतुना जिला असिदा मिखल गमरी लेना सेम सारिबसिंग अमसों इलेक्टोरल रोल रिविजन की थबक थौरमसिंग यंगसिनख्रे खोंगचत अतुदा डिस्ट्रिक्ट इलेक्शन ऑफिसर अमसों जिला असिगी डेप्यूटी कमिश्नर ओइरिबा महेश चौधरी अमसों अतई इलेक्टोरल रजिस्ट्रेशन ऑफिसर सिंह सरुक याखी पाउगी मरक थना अतेनबा ब्रेक अममो To cross it towards the back stick, it's kept in play. Baba, golden mountain dre, misti loi gire. Hey, regulation time loi kibanida. Hojik extra time kra half kini. What li ne? Ibungo, lairik paro yari. Moiba, thangnaba tom hoigi imung ngasi loina yore. SIR gi enumeration form su pisin banang hodrabanina draft voter list ta maming yawra roine kwa. Mama na ngama khangjugang dar pang de ngangi. Oh, hojik su yari haba. Yari haiba. Hoi ne. Enumeration phase ta form pisan banang hodraba singna. Form 6 melaga declaration form loinana. Hojik su pisan ba yari haba. Aduna karamba matam phawwa. Claim amasung objection pere ki manungda BLO singda dum pisan ba yare. Enumeration phase ta form pisan banang hodraba sing mi painingai amata leite. Ngasi mag BLO ga tanabiu. Electoral roll the ming yahuna bagi damak form 6 amadi declaration form lagliba August ki tang mari faw gi manungda submit tobiu. Paujen jariba Chief Electoral Officer Manipur. आकाशवाणी इम्फाल लगी पाओ ताबिरी मे डिपार्टमेंट नंगसी मणिपुर मिजोराम नागालैंड त्रिपुरा राजस्थान केरला कर्नाटक नोंगचु बेंगोल की हिमालय की सरुक अमदी सिक्किम दा अकनब नोंग चुरबा याय हाइदुना ऑरेंज वार्निंग पीखरे IMT na hai lakliba numit nini asira Delhi, Haryana, Punjab, Chandigarh, Uttarakhand, Himachal Pradesh, Jammu Kashmir amasung Ladakh da akanba nong churaba yai. Assam, Meghalaya, Arunachal Pradesh, Nongpok thangba Uttar Pradesh, Gujarat, Konkan, Goa, Mayai thangba Maharashtra, Odisha amasung Andaman Nicobar ithattasu lakliba numit kharani asida akanba nong chugani. राष्ट्रपति द्रौपदी मुर्मू की नुमित हमनी की उड़ीसा खोंगचट हयंग की होरगनी मा की खोंगचट मनुंग राष्ट्रपति कटक भुवनेश्वर ब्रह्मपुर अमसुंग तप्तापानी पांगथोकपा शिक्षा संस्कृति अमदी ऑफिशियल ओबे थौरम कयादा सरुक यागनी मा की खोंगचट की अहोब नुमित राष्ट्रपति कटक जगत गुरु कृपापुल यूनिवर्सिटी हांगदोकनी मथंग नुमित महांगना तप्तापानी मनाक्ता लेबा मा बंदुरी देवी लाइसंग चतुना लाई खुरुंगनी हौजिक छानबगी पाउ नावरेम पिक्टर दगी Cham kuntra mga suba Indian Oil Durand Cup Imphal Lake ki oina hayeng FC Rengdai amasung Trau FC Imphal gi Khomalampak Main Stadium da sanagani match asi nungthil pung 3 dagi hogani NGL Nongpok Lorembam na sinduna hojik chathariba taret suba lamba mayum Nongtron Football Festival gi ngasi sanakiba aroiba quarter final match ta Lalita FC Haurai Bina Heights KKSA FC Haukhabu penalty shootout ta Panjal manga mari da thoiduna semi final changkre Chandel District Sepak Takraw Association Sinduna Thasigi Kunitoy dagi kunmari fauba Jafo Village Local Ground da Asmita Lake lisingani kuntaruk pangthoklagani haina Chandel District Sepak Takraw Association gi cherola man khangalakli Scotland gi Glasgow da chathariba Commonwealth Games ngasi loiselagani hojik fauba da Bharat na sana gi 13 lupa gi 13 amasung Shenzhen gi 8 punatakaman 38 fangduna mari subum fam da leiri Australia na punatakaman cham hupunithoi fangduna ahan bada England na cham ga mari fangduna ani subada amasung Canada na 58 fangduna ahum subum fam da leiri Badminton da Bharat ki Tanvi Sharma na ngasi Vietnam gi 6 seeded Nguyen Thuy Linbu Kunmathoi tara ta maithiba piduna Taipei Open Super Women's Singles title lawbuga loinana lemjaningai oiraba BWF World Tour title su lawre Nolini अडुबिदा मरुइबा पाउ अमुखना प्रधानमंत्री न हाइदि नहासिंगना पुकनिंग हक्सांग फना अमदि मसाना मसाबु मपुंग फाना थाजबगा लोइनाना लेगदबनी मुख्यमंत्री इमराम खेमसा न हाइदि विकसित भारत 2024 की मंगलान मंगफाउना होनबदा नहासिंगना निसादगी लापना लेदुना अफबा खुनाय अमा सेंबदा अचौबा थौदांग लौगदबनी इम्फाल जिरिपम लंबिदा नोंगमदा तंगाई फदना चंगद्रबा याद्रबा पोलमसिंग पुबा गाड़ी चथोक चसिन तौबदा IGP Zone 3 ना नोडल ऑफिसर ओइना ngakselgi की थबकसिंग यंगसिलगनी मे डिपार्टमेंट मणिपुर यावना अवांग नोंपोक राज्यसिंग मिजोराम नागालैंड त्रिपुरा अमसुंग सिक्किम दा अकनबा नोंग चुरबा याय हाइना ऑरेंज वार्निंग पीखरे अमसुंग राष्ट्रपति द्रौपदी मुर्मू की नुमित हमनी की उड़ीसा खोंगचट हयंग तकी होरगनी पाउलुजरी